Ngasi Manipur thokliba irang asi tha tara henjelakle chahi phagadorobani. Asukuiraba matam asida misi mina yauna nungaitaba thawdok kaya ama thengnakhre. Hojik fawba aikoi asi karimata tamjahowdribra natragana khangna khangsinnadabadagi mittangba mana pangba amaga pangkak oirabra. 2024 की लोकसभा इलेक्शन असी अतुब मतमदा पांथोक्लनी हाइरकपदगी लमदम असिदा लेरिबा मियोय अयामबगी खनफम नैनफम डिस्कशन तौबा मसी अदोमदा ओइनमक लोइना ओसिनखरे हानदगी हौना सुम चादुना लाक्तबा इखोगी खुनाय असी हंदकि लानफम असिगा अमुक थोक्सिनबदगी सेनमिलोंदबु ओइगेरा खुनाय लोंदबु ओइगेरा पुथबदा ngakसम यौरे हाइबा तांककतु यौसिलकले मयापुन मपुंगान बकुमन तरामनोक सिरी असी वीडियो सिदा Mamangi sahi me thadagi thokliba irang asina hojik fawbada aikoina leiriba khunai asida piriba siching masina aikoida tambidiba para kaya ama irang asi hek horukpadagi ngasi fawbada adumak chathaduna lakpa thawong khara amasung nauna lakliba awon masing asimu yingbinasi yananbada handak pangthokadoriba election asigi matangda matam kharagi mamangda irang asi leibani election asibu sukpam pamjade hairamba मियोय कया आमसु हौजिकति बोट नक्सलकपनर करिनो इलेक्शन सिगी मतंगदा खननैना बहौरकले पांथोकदौरिबा इलेक्शन असि फई फते नत्रगना तवहनसि तवहलोय हाइबगी मतंगदुदि आइसु खंगजद्रे तौबतबु वाफम अमतंगदि फोंदोकजगे हौजिक मणिपुरदा एनआरसी चनहल्लु हाइदुना यामना कन्ना डिमांड तौबिरिबा कांगबुसिंग एनआरसी चनहल्लु हाइदुना यामना कन्ना डिमांड तौरिबा सिगी मरुओइबा पांदम असि आइकोइना हौजिक लेरिबा मणिपुर हाइरिबा स्टेट असिदा मफम असिगी ओइबा येलो मिसिंग नत्तबसिंग असिबु खंदोक्तुना मखोइगी फंगपम थोक्तबा चाथुंग कया अमा फंगदुना हौजिक लैरिबा असिबु खंदोक्नबगी दमक्तनी मसिदा मणिपुर हाइरिबा स्टेट असिदा लैरिबा लैंगाक अमसुंग लैंगाक लोन असिदा मपु नत्तबसिंगना मपु सादुना यावसिनबा अदुसु खंदोक्पसि यावरिबनी एनआरसी गी मरुओइबा पांदम असि फंगपम थोक्तुना फंगलिबा चाथुंगसिंग असिबु मखोइ असि निंगथिजना खंदोक्पिरबा मतुंगदा कक्तत्पिबा इमुंग मनुंगी ओइबा चटनबी थबक थौरमसिंग असिदा मिटोपसिंगना यावसिनदुना लैरिबा असि निंगथिजना खंदोक्तुना तोंगाना थंबिबा हाइबसिनि हौजिक लैबा असिदा मियोय कयामना फंगफम थोक्तबा चाथुंग कयाम फंगदुना लैरे हाइबदगिनि लालक असिदा यामना कनबा इहौ अमग लोइनने एनआरसी असिबु चनहल्लु हाइदुना हंजिन हंजिन लाउरिबा असि मसिगुमलबा तंजा असिदा इलेक्शन तौसिलकपा हाइबसि अदोम अदोमना चाथुंग फंगफम थोक्ते हाइदुना खंदोक्नबगिदमक्ता यामना कन्ना होटनरिबा मियोयसिंग अदुसु इलेक्शन असिदा बोट थादखिगदौरिबनि मखोइना बोट थादखिबा हाइबसि लेबाग असिगे लेंगाकलोन असिदा मखोइसु सरुक यासिनख्रबनि मपु नतबसिंग अदुना मखोइना पामजबा मखोइगी वाखलोन मानबा मखोइगी इंटरेस्ट थबक तौगदोबा लुचिंगबसिंग खनलकपा नत्रगना मपु नतबा चाथुंग फंगबम थोक्तबा मियोय अमना लेंगा असिगी लुचिंगबा ओसिनख्रबा मतुंगदा अमुक महांगना तौरिबदु पामदे हाइना कोइलाव लावगदौरिब्रा नत्रगना महाग असिसु मपु नतेना मु कोनमु डिमांड तौतुना मु महा असि लौथोकना बोहनगदौरिब्रा मता असिदा मणिपुर हाइरिबा स्टेट असिदा लैरिबा मैतै हाइरिबा फुरुप असिदा खक्तमक चैतेंग फंगदबा नते अतोप फुरुपतसु अदुगी मतिक यामना चाउरबा चैतेंग अमा लैगदौरिबनि हाइरिबा मता असिदसु खजिक्तंग ओइरबसु खंथबा याब्रा येंगमिनसि एनआरसी ना हाना मरु ओइब्रा नत्रगने इलेक्शन सिना हाना मरु ओइब्रा एमपी इलेक्शन असि नक्सलकपनर करिनो असुकुइरबा था तारा हेनबा मतम असिदा फाथबा ngamdraba यामना चाउबा लान असि हौजिक्ति शांति लाक्ले हाइरि हौकिबा मतम खरा असिदा हानगुमना नोंमै कामनबा मिसि मिनागी पाव असिसु थोइदोंना ताखिद्रे अखोइना सोमदा एनआरसी कन्ना डिमांड तौरिंगी तंजा असिदा यूनियन गवर्नमेंट की माइकेदगी इखंग खंगौदना लाकदौरिबा इलेक्शन असिगी मांगजोंगना इंडिया पुनबदा सीए चना हल्लनी हाइदुना मु लाउथोरक्रे ngasi aikoina citizenship amendment act haina khangnariba sina bill loina leningi matam aduda india sinba thungna yamna chawbi irang ama toki maduna maram oiduna hairiba act adu india gi mafam kharada khaktamak chanagani haiba wafam asi phongdoktuna adumak namsinduna lakhibani adubu handaki mata asidasu amuk election hek yoramdai sida india sinba thungna hairiba act asi chana halani haiduna lauthorakre mafam kaya amada masigi mayokta protest tobasu hounakre Citizenship Amendment Act asina maruoina phongdogliba si Pakistan, Afghanistan amasung Bangladesh hairiba country humasida leiba Muslim nataba minority oiba Sikh oigera Hindu oigera Christian oigera hairiba kangbu asigi oiba miyoising asina 2014 fawgi mamangda India da sangsinduna leikiba taragadi makoi asi country asigi citizen ama oiba yaragani haibani
ꯍꯥꯏꯔꯤꯕ ꯑꯦꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯃꯗꯨꯗ ꯌꯥꯝꯅ ꯍꯦꯟꯅꯗꯤ ꯆꯪꯁꯤꯜꯂꯔꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯍꯥꯏꯔꯤꯕ ꯑꯦꯛ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯁꯨ ꯆꯠꯅꯕ ꯇꯥꯔꯒꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯒꯤ ꯃꯨꯁꯂꯤꯝ ꯅꯠꯇꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯒꯦꯔꯥ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯒꯦꯔꯥ 2014ꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤꯗꯁꯨ ꯂꯩꯁꯤꯟꯈꯤꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯆꯞ ꯃꯥꯟꯅꯕ ꯊꯥꯛ ꯑꯃꯗ ꯁꯛꯈꯪꯈ꯭ꯔꯒꯗꯧꯕꯅꯤ ꯃꯊꯪꯁꯤꯅ ꯃꯃꯥꯡꯒꯤ ꯆꯍꯤ ꯃꯦ ꯊꯥꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯄꯤꯔꯤꯕ ꯆꯩꯊꯦꯡ ꯑꯍꯥꯟꯕꯗ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯔꯕ ꯔꯤꯁꯣꯔꯁ ꯀꯌꯥ ꯑꯃ ꯆꯪꯂꯤ ꯍꯥꯏꯔꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯂꯩꯕꯗꯤ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯤꯕꯅꯤ ꯂꯥꯟ ꯁꯣꯛꯅꯗꯨꯅ ꯂꯩꯕꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯨꯅ ꯂꯩꯕꯗꯒꯤ ꯍꯥꯟꯅꯒꯨꯝꯅ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯇꯧꯕ ꯌꯥꯗꯕ ꯑꯃꯁꯨꯡ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯍꯥꯟꯅꯒꯨꯝꯅ ꯃꯥꯒꯤ ꯑꯣꯏꯕ ꯅꯣꯡꯃꯒꯤ ꯁꯤꯟꯐꯝ ꯑꯗꯨ ꯄꯥꯡꯒꯗꯕ ꯑꯗꯨꯁꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯃꯇꯤꯛ ꯆꯥꯅ ꯉꯥꯛ ꯁꯦꯟꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯁꯥ ꯃꯁꯥꯅ ꯉꯥꯛ ꯁꯦꯟꯅꯕ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯏꯔꯥꯡ ꯊꯣꯛꯇꯨꯅ ꯂꯩꯔꯕꯅꯤꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨꯁꯨ ꯇꯧꯕ ꯌꯥꯗꯕ ꯃꯁꯤꯒꯨꯝꯂꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯇꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨ ꯀꯌꯥ ꯑꯃ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯃꯣꯏ ꯁꯦꯡꯗꯕ ꯀꯌꯥ ꯑꯃꯅ ꯍꯧꯖꯤꯛꯁꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯃꯑꯣꯡ ꯑꯃꯗ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯑꯣꯜꯂꯛꯄ ꯃꯁꯤꯒꯨꯝꯂꯕ ꯃꯔꯝ ꯀꯌꯥ ꯑꯁꯤ ꯂꯩꯕꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯑꯣꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯔꯕ ꯆꯩꯊꯦꯡ ꯑꯃ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯆꯩꯊꯦꯡ ꯑꯁꯤ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯉꯁꯤ ꯍꯌꯦꯡ ꯍꯦꯛꯇꯃꯛ ꯀꯣꯛꯀꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯂꯥꯟꯐꯝ ꯑꯁꯤ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ ꯃꯊꯪꯁꯤꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯂꯩꯔꯝꯕ ꯆꯠꯅꯕꯤꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯟꯕ ꯑꯃꯈꯛ ꯍꯥꯟꯅꯗꯤ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯀꯟꯕ ꯑꯃꯁꯨꯡ ꯐꯖꯗꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯔꯨꯑꯣꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯑꯃꯁꯨꯡ ꯁꯦꯝꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯉꯥꯡꯖꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯑꯣꯏꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯀꯌꯥ ꯑꯃꯅꯁꯨ ꯑꯇꯣꯞꯄ ꯐꯨꯔꯨꯞ ꯑꯃꯗꯕꯨ ꯉꯥꯡꯂꯕꯅꯤ ꯍꯥꯏꯗꯨꯅ ꯐꯖꯔꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯂꯦ ꯃꯗꯨꯗ ꯉꯥꯡꯕꯤ ꯆꯩꯕꯤꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯊꯧꯖꯤꯟꯕꯤꯔꯤ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯁꯨ ꯑꯇꯣꯞꯄ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯄꯥꯈꯨꯝ ꯑꯣꯏꯅ ꯐꯣꯡꯗꯣꯔꯛꯄ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯥꯅꯕꯒꯨꯝ ꯇꯧꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯕꯨꯗꯤ ꯄꯦꯟꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯣꯏꯅ ꯐꯣꯡꯗꯣꯛꯆꯕꯅꯤ ꯇꯧꯕꯇꯕꯨ ꯃꯁꯤ ꯆꯠꯅꯕꯤ ꯑꯣꯟꯗ꯭ꯔꯤꯉꯩꯗ ꯁꯦꯝꯗꯣꯛꯍꯧꯗꯕ ꯇꯥꯔꯒꯗꯤ ꯇꯨꯡ ꯀꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯏꯝꯄꯦꯛ ꯑꯃꯗꯤ ꯂꯥꯛꯀꯗꯧꯔꯤ ꯃꯊꯪꯗ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯁꯣꯏꯕ ꯑꯃꯈꯛ ꯊꯝꯖꯒꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯗꯨꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯄꯔꯇꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯨ ꯂꯩꯉꯥꯛꯅ ꯉꯥꯛ ꯁꯦꯟꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯃꯊꯧꯅꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯉꯝꯂꯛꯇ꯭ꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯃꯇꯨꯡꯗ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯅ ꯈꯨꯠꯁꯝꯅꯗꯨꯅ ꯇꯧꯕ ꯍꯥꯏꯕꯗꯨꯅ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯑꯃꯅꯤ ꯃꯗꯨꯗꯤ ꯂꯝꯗꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯇꯧꯅꯩ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯁꯥꯒꯤ ꯊꯋꯥꯏꯗꯤ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤꯅ ꯏꯁꯥꯒꯤ ꯂꯟ ꯊꯨꯝꯗꯤ ꯀꯟꯗꯕ ꯌꯥꯗꯕꯅꯤꯅ ꯁꯔꯀꯥꯔꯒꯤ ꯂꯩꯔꯤꯕ ꯃꯦꯁꯤꯅꯔꯤꯁꯤꯡ ꯑꯁꯤꯅ ꯇꯧꯒꯗꯕ ꯊꯧꯗꯥꯡꯁꯤꯡ ꯑꯁꯤ ꯄ꯭ꯔꯖꯥ ꯀꯌꯥ ꯑꯃꯅ ꯂꯧꯔꯤ ꯃꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯧꯅꯥ ꯐꯕ ꯇꯧꯗꯕ ꯌꯥꯗꯕ ꯊꯧꯗꯥꯡ ꯑꯃꯕꯨꯗꯤ ꯑꯣꯏꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯑꯗꯨ ꯇꯧꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯉꯥꯛꯇꯨꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯂꯩꯉꯥꯛ ꯑꯗꯨ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯇꯧ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯄ꯭ꯔꯦꯁꯔ ꯄꯤꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛ ꯑꯃꯈꯛꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯁꯔꯀꯥꯔꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯍꯨꯠ ꯁꯤꯟꯖꯤꯟꯕꯤꯔꯒ ꯃꯈꯣꯏꯕꯨꯅ ꯃꯈꯣꯏꯒꯤ ꯊꯧꯗꯥꯡ ꯑꯗꯨ ꯇꯧꯍꯟꯗꯕꯤꯗ ꯀꯨꯝꯍꯩ ꯌꯦꯡꯍꯟꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯃꯇꯝ ꯈꯔ ꯊꯝꯂꯨꯔꯦ ꯂꯩꯕꯥꯛ ꯑꯃꯒꯤ ꯂꯩꯉꯥꯛ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯃꯍꯨꯠ ꯁꯤꯟꯖꯤꯟꯈꯤꯕꯗꯨꯅ ꯇꯣꯉꯥꯟꯕ ꯊꯕꯛ ꯑꯃꯈꯛꯅꯤ ꯂꯩꯕꯥꯛ ꯑꯃꯗ ꯂꯩꯉꯥꯛ ꯑꯃ ꯂꯩꯅ ꯑꯇꯣꯞꯄ ꯂꯩꯉꯥꯛꯀ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯗ ꯁꯤꯁꯇꯦꯝ ꯑꯃ ꯆꯂꯥꯏꯕ ꯌꯥꯔꯣꯏ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯥꯡꯖꯤꯟꯅꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯣꯏꯕ ꯇꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯇꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯦꯁꯔ ꯄꯤꯁꯤ ꯑꯋꯥꯠ ꯑꯄꯥ ꯉꯝꯂꯛꯇꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯇꯦꯡ ꯇꯧꯔꯕꯁꯨ ꯇꯧꯕꯇꯕꯨ ꯃꯔꯨꯑꯣꯏꯕ ꯇꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨꯗꯤ ꯇꯧꯍꯟꯕ ꯀꯥꯎꯔꯣꯏꯁꯤ ꯃꯁꯤ ꯂꯩꯕ ꯇꯥꯔꯒꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯃꯦꯁꯤꯅꯔꯤꯁꯤꯡ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕ ꯑꯁꯤ ꯄꯥꯛꯊꯣꯛꯂꯣꯏ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤꯕ ꯃꯤꯑꯣꯏ ꯀꯌꯥꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯂꯅꯥꯏ ꯅꯠꯇꯦ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯈꯟꯊꯕꯤꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯁꯣꯏꯗ ꯉꯥꯝꯗꯅꯕꯒꯤꯗꯃꯛꯇ ꯂꯝꯕꯤ ꯁꯦꯝꯕꯤꯕ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯊꯥ 10 ꯍꯦꯟꯖꯤꯜꯂꯛꯂꯦ ꯆꯍꯤ ꯐꯥꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯈ꯭ꯔꯦ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯌꯨꯝ ꯂꯩꯐꯝ ꯂꯩꯇꯗꯨꯅ ꯎꯆꯦꯛ ꯋꯥꯌꯥꯒꯨꯝꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯤꯡꯂꯤ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯍꯟꯕ ꯉꯝꯕ ꯑꯃꯁꯨꯡ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯃꯊꯧ ꯑꯣꯏꯔꯤꯕ
ꯑꯉꯝ ꯃꯊꯧ ꯀꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯊꯧꯗꯥꯡꯁꯤꯡ ꯑꯁꯤ ꯂꯧꯈꯠꯇꯅ ꯑꯗꯨꯃꯛ ꯅꯤꯡꯇꯝꯅ ꯊꯥꯗꯣꯛꯄꯒꯤ ꯃꯃꯤ ꯑꯃꯗꯤ ꯉꯁꯤ ꯐꯥꯎꯕ ꯎꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕ ꯌꯥꯅꯗꯕ ꯑꯁꯤ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯃꯄꯥꯜꯊꯣꯡꯒꯤ ꯑꯣꯏꯕ ꯐꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯐꯣꯔꯁꯁꯤꯡ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯂꯥꯟꯐꯝ ꯊꯣꯛꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯍꯟꯕꯒꯤ ꯃꯍꯨꯠꯇ ꯏꯔꯥꯡ ꯑꯁꯤꯒꯤ ꯅꯃꯥꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕ ꯃꯤꯑꯣꯏ ꯀꯥꯡꯕꯨ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯁꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ ꯅꯠꯇ꯭ꯔꯒꯅ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯌꯥꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯗ ꯏꯒꯣ ꯑꯃ ꯁꯥꯒꯠꯍꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯊꯑꯣꯏꯅ ꯐ꯭ꯔꯤ ꯍꯦꯟꯗ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯤ꯫ ꯇꯁꯦꯡꯅꯃꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯨꯞꯁꯤꯡ ꯑꯁꯤꯕꯨ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯗ ꯐꯥꯕ ꯄꯨꯟꯕ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯈꯨꯠ ꯇꯥꯕ ꯑꯁꯤ ꯀꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃꯛꯇꯤ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯏꯔꯥꯡ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯗꯨꯃꯛ ꯌꯦꯡꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯏꯟꯇꯔꯦꯁꯀꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕ, ꯃꯈꯣꯏꯗ ꯁꯣꯛꯂꯛꯀꯗꯕ ꯊꯕꯛꯁꯤꯡ ꯇꯧꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯐꯥꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯐꯥꯔꯤ, ꯈꯨꯠꯊꯥꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯊꯥꯔꯤ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯅꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯃꯅꯨꯡꯗ ꯅꯈꯣꯏ ꯃꯁꯦꯜꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯅꯗꯨꯅ ꯃꯨꯛꯅꯕ ꯍꯥꯠꯇꯣꯛꯅꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯃꯥꯡꯖꯕ ꯂꯩꯇꯦ, ꯃꯔꯝ ꯑꯗꯨꯅ ꯑꯗꯨꯃꯛ ꯇꯧꯅꯤꯡꯕ ꯇꯧ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯦꯁꯀꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗꯨꯗꯤ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯁꯛꯇꯝ ꯁꯥꯒꯠꯄ ꯄꯥꯝꯕ, ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯨꯞꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕꯒꯦ? ꯂꯩꯕ ꯇꯥꯔꯒꯅ ꯃꯈꯣꯏ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯜꯂꯤꯕꯒꯦ? ꯃꯈꯣꯏꯒꯤ ꯃꯍꯨꯠꯇ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯁ꯭ꯃꯣꯂꯔ ꯁꯦꯛꯁꯟꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯕ ꯂꯨꯞꯁꯤꯡ ꯑꯁꯤ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯜꯂꯛꯂꯤꯕ ꯑꯁꯤ ꯃꯔꯝ ꯂꯩꯔꯝꯂꯣꯏ ꯈꯟꯕ꯭ꯔꯥ? ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯃꯛ ꯅꯩꯅꯗꯨꯅ ꯂꯥꯛꯈ꯭ꯔꯦ꯫ ꯃꯃꯨꯠ ꯇꯥꯅ ꯈꯪꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯦꯂꯤꯁꯠ ꯑꯃꯁꯨ ꯍꯥꯞꯆꯔꯤꯕꯅꯤ, ꯑꯗꯨꯃꯛ ꯆꯪꯗꯨꯅ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥ ꯑꯃ ꯊꯣꯔꯛꯄ, ꯐ꯭ꯔꯦꯛꯆꯟ ꯀꯌꯥ ꯑꯃ ꯍꯦꯟꯒꯠꯂꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯃꯥꯡꯖꯕꯅꯤ꯫ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨꯡ ꯏꯟꯇꯔꯦꯁ ꯃꯥꯟꯅꯗꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯕꯨ ꯑꯃꯒꯤ ꯃꯥꯌꯣꯛꯇ ꯁꯤꯖꯤꯟꯅꯗꯨꯅ ꯏꯍꯧ ꯀꯌꯥ ꯑꯃꯕꯨ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥ ꯑꯃ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯄꯥꯕ꯭ꯂꯤꯛ ꯁꯄꯣꯔꯠ ꯑꯗꯨꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯍꯦꯛ ꯃꯥꯡꯈꯤꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯄꯥꯡꯒꯜ ꯑꯗꯨꯁꯨ ꯈꯪꯁꯣꯟ ꯁꯣꯟꯖꯔꯛꯀꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯏꯍꯧ ꯑꯗꯨꯁꯨ ꯈꯪꯅꯦꯝ ꯅꯦꯝꯒꯗꯧꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯒ ꯌꯦꯡꯊꯤꯅꯗꯨꯅ ꯃꯨꯛꯅꯔꯛꯄ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨꯁꯨ ꯆꯤꯡꯈꯥꯏꯅꯔꯛꯇꯨꯅ ꯑꯩꯒꯤ ꯑꯩꯒꯤ ꯍꯥꯏꯗꯨꯅ ꯃꯨꯛꯅꯔꯛꯄꯗꯒꯤ ꯑꯗꯨꯃꯛ ꯃꯥꯡꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯔꯤꯕ ꯑꯁꯤ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯅꯤ꯫ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯒꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯄꯥꯟꯗꯝꯁꯤꯡ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯍꯧꯕꯗꯒꯤ ꯍꯣꯠꯅꯔꯛꯂꯤ, ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀꯌꯥ ꯑꯃꯕꯨ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯇꯨꯅ ꯃꯈꯣꯏꯒꯤ ꯇꯦꯡꯊꯥꯈꯣꯜ ꯑꯗꯨ ꯇꯥꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯈꯣꯏꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯂꯨꯡꯎꯝꯅ ꯎꯞꯄꯒꯨꯝꯅ ꯎꯞꯇꯨꯅ ꯐꯥꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯏꯔꯥꯡ ꯑꯁꯤꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯑꯩꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯀꯥꯡꯕꯨꯒꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯄ ꯀꯥꯡꯕꯨꯁꯤꯡꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗ ꯏꯔꯥꯡ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯤꯕ ꯃꯈꯩ ꯈ꯭ꯋꯥꯏꯗꯒꯤ ꯆꯩꯊꯦꯡ ꯐꯪꯒꯗꯧꯔꯤꯕ, ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯒꯗꯧꯔꯤꯕ ꯑꯁꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯅꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯍꯤꯡꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯅꯠꯇ꯭ꯔꯒꯅ ꯂꯨꯞ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯃꯗ ꯌꯥꯎꯕ ꯇꯥꯕꯅꯤ ꯍꯥꯏꯕ ꯐꯤꯚꯝ ꯑꯗꯨ ꯂꯥꯛꯍꯟꯒꯗꯧꯔꯤꯕ꯭ꯔꯥ? ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯒꯦ ꯍꯥꯏꯔꯤꯕ ꯖꯥꯅꯣ ꯂꯩꯉꯥꯛꯄꯁꯤꯡ ꯑꯗꯨ? ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯕ ꯌꯥꯕꯗꯤ ꯋꯥꯍꯜꯂꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯊꯥ 10 ꯍꯦꯜꯂꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯁꯤ ꯋꯥꯕ ꯌꯥꯕ ꯋꯥꯔꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯃꯈꯩ ꯏꯔꯥꯡ ꯑꯁꯤ ꯃꯈꯥ ꯆꯠꯊꯈꯤꯒꯅꯤ꯫ ꯑꯩꯈꯣꯏꯗ ꯋꯥꯕ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯈꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯄꯦꯟꯗꯕ, ꯅꯨꯡꯉꯥꯏꯇꯕ ꯃꯁꯤꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯂꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯀꯥꯡꯕꯨ ꯀꯌꯥ ꯑꯃꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯅꯩꯅꯕ, ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕꯁꯤꯡ ꯑꯁꯤ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯈꯟꯗꯣꯛꯇꯨꯅ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯇꯧꯕꯇꯕꯨ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯂꯤꯕ, ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅꯗꯤ ꯉꯁꯤ ꯐꯥꯎꯕ ꯅꯤꯡꯊꯤꯖꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯅꯠꯇ꯭ꯔꯒꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗ꯭ꯔꯕ꯭ꯔꯥ? ꯇꯥꯏꯅꯒꯗꯕ ꯃꯐꯝꯗꯗꯤ ꯇꯥꯏꯅꯗꯅ
ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯇꯥꯏꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ